Houjik eramdam asida ai ama wade haiba mioi amata leiramloi. Me ahumdagi horakiba irang asina maram oiraga lau shingu matam chana palhaudabana kum asimadi chengphau khuntak lansigadauri. Chada yangkai phana lau lokpa ngamnaroidauri. Masigi mathakta amuk laibak thiba irang asina Manipurda amukta oikhidriba phibam amada sel thumgi phibam asukki mating soksinkhre. Mioi lising kayagi lupa lak crore lang tumang takhanduna ut olankre. Matam sangna internet thinjanbana online da mahai tamjariba mahairoisingi wakhalosing asum mangsilakli. YouTube ta entertainment tawjaraga sel tanjaramba tenel leiba mioi kaya amasu masana masabu thabak pijaramba naha kaya internet thingjankibadagi sel tumgi phibam soksilakli. Online da business macha tawjariba imung puba mioi singdi makokta makut haplaga government na internet thabirak pangairi. Isai nomai film tawjaruba sumang kumai sanajariba artist singdi senthok lambi thingjin khibana hingbada asukki matik awaba piri. Chek lengoi suraga imung pujaba mioi sing macha masu lairik tamhaliba mioi singdi thabak chatnaba gari bara leiraktabana thabak suba chatpa fawba ngamdaba mioi kaya amasung thengnare. Private company macha singsu mara chaitharakpadagi employee singda tolop piba ngamlaktabadagi employee kaya ama thabak tokthoklaga music okto wairaga thauba yaunare. Aphang thabak suba chatpa yaunarakli. Pumnamak sing asina awabagi hawrakpham ama oiri. Kaithel dukana chingba potpham ayamba pot leibagi chang lan mamanga yengnarubada chada humpugi changda hanthare. Maram asina Houjik eramdam asida ai ama wade haiba mioi amatta leiramloi. Awabasing asiga yenglaga lanaigi sangstan kaya amadi mioi kaya amanasu handak chahi asimadi ningol chakauba asileblasi haina appeal tawnarakli. Masisu afaba khongthang amani lingjel manaba wakhalon amani. Aduga nakal amaromdana masagi hingnabagi sinpham oijaraklaba farmda lupa lak thadaduna ngayok charuba yengi farm tawjaruba mioi sing farmer singda yamna chawna amang amasu pigadauri. Ai ama wade haiba mioi amatta leiramloi.